Chief Minister Biren Manipur the go to village go to hill amadi myam gi numit haidun achok lebak myam go leinaba naknaba mari thamnaba gi damak thabak kya hudoki myam no si yamna thagat na ki madugi mahisu adumak phangba khar khar horakhi adu bukangup ani gi chahi yam heleklaba akan ba lalasina Chief Minister na packet ki thabak thoram sing adu arim ba haibu oire adu bu masigi matau tamduna Chief Minister N Biren thabak oina huji pangthok kadabasi go to Delhi haibasini Maram di sahi yam heleklaba kanup ani gi lalaji hek horokpata gi lalaji loishinaba Manipur Chief Minister am oibagi lopam thokpa thodang adu ngasi phawbu lo udri masigi maik singma khutam haiba bu lalaji loishinaba hotna biu haiduna Chief Minister masamakna Delhi da chatuna Bharat ki Prime Minister Narendra Modi unadun wari sabangam driba asini mamangi matamda di Chief Minister Delhi da kerak hanna chatuna Delhi gi luchingba sing adum unaki adu bu lalaji hek horokpata gi go to Delhi gi Chief Minister gi khongchit asi khangkak kak khibum tawi Masi yamna chumdabani tana mana tadrabgum tawriba Prime Minister Narendra Modi ne haibda haiman mathuklaroi tana tasinadan leiriba Manipur tholib irang asi karisu leitana khalliba Bharat ki Prime Minister Narendra Modi gi mana tana ba Chief Minister Biren Delhi da chattuna mahak unadun wari sanabagi Thouna adu leigadabani Prime Minister na karoktrabasu Delhi Chief Minister na masana Delhi da chattuna Prime Minister unana bu honagadabani maduna tana Maribak Manipur kanna ba haibdi lalasi loisina na lokat pam thokpu thabak amata lokotana Chief Minister Biren na pangdabag saklon lawduna leiribasi yamna lalli masimang na Chief Minister Biren bu Manipur myang gi luchingbani haina khanbagi thajabadu nongmagi mangthar e supnagi mamingtagi oina Chief Minister oiduna leiba aduga Chief Minister oiba haibasi aduki matik pamjaba Chief Minister am oibagi pangthokpam thokpu mathaudi pangthokpa ngamdaba mi oina haina miyamna ngangna bahorukli maram maduna Maribak Manipur ningba Chief Minister N Biren haibudu thabak na takna bagi damak go to Delhi da Mai Onsinduna Delhi da chatna Bharat ki Prime Minister ichang Thouna unaduna Manipur da tholiba kanup ani gi lalasi loisina bu hotna pam thok e maduna tadana ulei palei tawduna matam hokina bu Manipur da leisina bu hotna bra haina miyana lowna bagum tawriba si Chief Minister gi thamoi sengwa Maribak nungsibagi thabak aduna unana bu hotna chungani khalli Miyangi mit nakong oy hanjariba Impact TV News Cyber News Networking YouTube channel amadi FB page asibu like subscribe amadi follow tawbiduna support tawbiyo loinana tungkoina miyamgi seba tawba ngamnanaba adongi mamal yamlaba suggestion taramna okchari